Actually, ngasi Tuesday gi live mayam interaction mate am ta tawge haidana live se thajarapune sound kamai tawi aduga net yabra aduga sound fazana tabra mayam fasdum haibiro ngahak wari watai tawrasi pungse khoi nahan gaidi khara dum thengba di pung ahum natraga mari saida mai thabane do ngasidi khitang ngan khatna thare habadi dumaina thenga kandu da mayam se pak leina da bodong na tawe biyumda do ngasi o dum mi khari change e bulu taram nokcheri suras maibam hi hello suras ngasi diam ngana change e ko adedi arambam sanathoi hello good afternoon hi lo aidi ngairaga leibane live se na hemantalai shramna thambire e thank you mayam ngak tak wari watai tawrasi ko do dia khambagi wari makha ngaijari na thambire e md sir ali hi mangna tum ai khoi khambagi ji yamna thuna paiba ngamdre seng haibata mayam kaimi su mayamna dum makha ngairaga leina banina kaimi su khara hena focus tawre aduna tawroi haibadi nate adum chathagani ado khitang ngainarani hai tare khara tapani tasena kaimi gi season 6 ya siji mana loishalage thangai sena loishal akanda mu khamba khamnu do mai makhai na hapjarake Songtham Vidya Lakshmi hello arambam sanathoi mayam boy nei kokno na khurum jari na thambi kaimi horen thara oidro hai kaimi se akoi try di tawjari ado ngasi di thara oi akoi kana try tawri thuna thana ba ado hayeng thara ko yai du nangna ba akoi kana hona jari ado ahan akoi kegumba advertisement mayam na uraga su PUPU TV hairaga dei madu TV gi oigadori bani IS TV gi aduga PUPU Folk TV hairaga na YouTube ki oidori bani aduna pung anatraga ko advertisement lauthoropada numit lauthoroga su mathakta PUPU Folk TV haibra natraga PUPU TV haibra dui matungina lakadoini aduga akoi TV dana hana kitang mangchang na thai aduga adum YouTube ki su adum soidana ba thai hai haibadi numit da laibakna laibak faragadi numituda dum animakta yengba phangba aduga pung khara STV dana yengba phangbira kanda pung khara muk chondaraga YouTube ta tharakpa adu natragana ngasi gumba se STV da tharaga nongalaga YouTube ta thagatpa adumaina tawe aduna mayamna thagani haramaga sungtha thagalakti haibado koina thagani na adumaina announce tawba khotpa se TV gi oina tawbane aduga YouTube ki su tawi ko TV gi oina tawbada mayamna YouTube ki oina malaga matam haigi bangak tina adumai saubu su yaure ai comment paro killer killer zik ubaga pare ko username sam sangna le ya ado kaimi ki su khara kuimalle na hai hoi kaimi se hayeng di adum yengbadi phangani just ki yang nong ma comment ama lai hello I am new viewer XT Leona highway thagachari ko yano viewer bu subscribe tawdribo ga su tawsan biu bell icon nambiu aduga ano ba ai khoi gi thagala ko content sing miss tawdana ba adugi mathakta live su dum toina akoi hojik Tuesday ga Friday ga se live adum tharamne ba live toina su yengna ba Black Gaming Free Fire hi chi Sonam Chanu and Rojesh ana hello sister hi ma'am sangai ba khuding mak hi maming wana loi panjadraga su hi everyone in this live stream je koi gi video se yamna nungai na nungsiye na thamei ko killer na thagachari hoi adum yamna nungsibina matam sangna dum nungsibiyo hello kaimi na thamei manina hello kaimi mani hi this side tagi ming adum kaujare warogro
ꯀꯩꯃꯤ ꯍꯌꯦꯡꯗꯒꯤ ꯊꯥꯅꯤ ꯍꯥꯏꯕꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦꯅ ꯁ꯭ꯋꯥꯃꯤꯅ ꯊꯝꯃꯛꯏ ꯍꯣꯏ ꯍꯌꯦꯡꯁꯦ ISTV ꯂꯧꯁꯟꯕꯤ ꯇꯥꯔꯒꯗꯤꯀꯣ ISTVꯗꯅ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ TV ꯂꯧ ISTV ꯂꯧꯁꯜꯂꯒꯗꯤ ꯀꯦꯕꯜ ꯂꯧꯔꯒꯗꯤ ꯍꯣꯏ ꯀꯩꯃꯤꯁꯦ ꯅꯣꯡꯃꯒꯤ ꯑꯃꯨꯛ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯑꯣꯏꯔꯁꯨ ꯑꯅꯧꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯥꯔꯤꯕꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ISTV ꯌꯧꯕ ꯃꯐꯝ ꯑꯣꯏꯔꯒꯗꯤ ꯂꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯄꯨꯄꯨ TVꯁꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ Osman Fan hi animakta hi ꯀꯩꯃꯤꯁꯤ ꯍꯞꯇꯥ ꯈꯨꯗꯤꯡ ꯊꯥꯔꯛꯄ ꯌꯥꯔꯗꯤ ꯊꯥꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯥꯖꯔꯝꯃꯤ ꯍꯧꯖꯤꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯇꯣꯞꯄ ꯈꯝꯕ ꯊꯣꯏꯕꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯆꯥ ꯐꯨꯡꯒꯥ ꯃꯆꯥ ꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯒꯤ ꯂꯦꯁꯟꯗꯒꯤ ꯁꯦꯂꯦꯕꯁꯇꯒꯤ ꯂꯧꯈꯠꯆꯕ ꯑꯗꯨꯝꯕ ꯈꯔ ꯌꯥꯟꯈꯤꯕꯒꯤ ꯅꯪꯍꯧꯗꯕꯁꯨ ꯌꯥꯎꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯣꯏꯗꯅꯕ ꯊꯥꯒꯠꯆꯩ ꯏꯚꯟ ꯑꯅꯤꯔꯛ ꯊꯥꯒꯠꯄꯕꯨ ꯌꯥꯎꯈꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯗꯨ ꯑꯗꯨꯝ ꯉꯝꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯀꯩꯃꯤ ꯑꯃꯗꯤ ꯈꯝꯕ ꯈꯝꯅꯣꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯗꯦꯕꯥꯅꯟꯗ ꯁꯦꯝꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯈꯥ ꯇꯥꯔꯛꯄ ꯀꯩꯃꯤꯁꯨ ꯈꯝꯕ ꯈꯝꯅꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯄꯨꯟꯅ ꯆꯥꯁꯤ ꯆꯦꯆꯦꯅ ꯊꯝꯕꯤꯔꯛꯏ ꯀꯤꯂꯔꯅ ꯍꯣꯏ ꯌꯥꯏꯌꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯆꯥꯃꯤꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯃꯤ ꯁꯤꯖꯟ 6 ꯑꯃꯨꯛ ꯊꯥꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯄꯤꯛꯆꯔꯗ ꯑꯁꯣꯏꯕ ꯈꯔ ꯌꯥꯎꯔꯦ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏ ꯉꯥꯉꯣꯝ ꯑꯅꯟꯅ ꯊꯝꯕꯤꯔꯛꯄꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯌꯥꯝꯅ ꯑꯀꯛꯅꯕ ꯃꯇꯝꯗ ꯊꯥꯕꯅꯤना ꯄ꯭ꯂꯁ ꯑꯦꯅꯤꯃꯦꯁꯟ ꯍꯥꯏꯁꯤ ꯈꯨꯠ ꯌꯥꯝ ꯆꯪꯉꯦꯅ ꯑꯩꯅ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯃꯌꯥꯝ ꯑꯃꯗꯁꯨ ꯃꯌꯥꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯄꯪꯀꯛꯇ ꯀꯛꯑꯒ ꯑꯦꯗꯤꯇꯤꯡ ꯇꯧꯔꯒ ꯊꯥꯕ ꯅꯠꯇꯦ ꯃꯤꯅꯤꯠ ꯑꯃ ꯁꯦꯝꯕꯗ ꯄꯨꯡ 2-3 ꯆꯪꯉꯤ ꯃꯤꯅꯤꯠ 4-5ꯒꯤ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯕꯗ ꯅꯣꯡꯃ ꯍꯦꯟꯅ ꯆꯪꯉꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ 2-3ꯁꯤꯅ ꯁꯨꯕꯗ ꯑꯗꯨꯅ ꯌꯥꯝ ꯀꯨꯞꯅ ꯁꯨꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯦꯞꯇ ꯀꯩꯗ ꯄꯪꯂꯦꯡ ꯂꯦꯡꯍꯟꯕ ꯑꯗꯨꯝꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯣꯐꯋꯦꯌꯔ ꯃꯈꯜ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯝꯖꯔꯒ ꯃꯗꯨ ꯀꯨꯞꯅ ꯂꯦꯡꯍꯜꯂꯒ ꯁꯦꯀꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯐ꯭ꯔꯦꯝ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯐ꯭ꯔꯦꯝ ꯃꯌꯥꯝꯗꯣ ꯂꯦꯡꯍꯟꯗꯣꯏꯅꯤ ꯑꯗꯨꯒ ꯄꯨꯡ ꯃꯤꯅꯤꯠ 25ꯗꯒꯤꯅ 10 ꯐꯥꯎꯒꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯃꯤꯅꯤꯠ 10 ꯍꯦꯟꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒꯤ ꯑꯦꯅꯤꯃꯦꯁꯟ ꯑꯗꯨ ꯁꯦꯝꯒꯗꯣꯏꯅꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯕ ꯄ꯭ꯔꯣꯁꯦꯁꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯇꯛꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯁꯣꯏꯕ ꯈꯤꯇꯪ ꯃꯔꯛꯇ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯡꯗꯤ ꯊꯥꯒꯅꯤꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯑꯗꯨꯒ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯎꯈꯤꯕ ꯃꯆꯥ ꯃꯁꯨ ꯂꯩꯔꯒꯁꯨ ꯑꯗꯨꯝꯕꯗꯣ ꯑꯗꯨꯝ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯁꯨ ꯕꯦꯁ ꯂꯦꯚꯦꯜꯗ ꯃꯗꯨ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ ꯆꯨꯝꯊꯥꯡ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯍꯥꯎ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯁꯥꯡꯅ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯊꯝꯃꯛꯏꯀꯣ ꯍꯦꯜꯂꯣ ꯁꯤꯁꯇꯔ ꯍꯦꯜꯂꯣ ꯕ꯭ꯔꯗꯔ ꯍꯦꯜꯂꯣ ꯅꯥꯎꯕ ꯍꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯁꯥꯡꯅꯕꯗꯤ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯁꯨ ꯗꯥ ꯔꯣꯖꯦꯁꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯁꯥꯡꯕꯗꯣ ꯈꯔ ꯋꯥꯏ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯔꯤꯈꯩꯗꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯁꯥꯡꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯀꯩꯃꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯥ ꯐꯥꯎ ꯑꯦꯛꯇꯤꯡ ꯍꯩꯔꯦꯅ ꯍꯥꯏꯔꯤ ꯑꯦꯝ ꯗꯤ ꯁꯍꯤꯔ ꯑꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯗ ꯊꯔꯤꯛ ꯃꯃꯥ ꯃꯆꯥꯅꯤꯗꯣ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯟꯈꯤꯕ꯭ꯔꯥ ꯋꯥꯔꯤ ꯌꯦꯡꯉꯒ ꯈꯪꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯀꯟꯅ ꯁꯦꯝꯖꯔꯤ ꯀꯃꯥꯏꯅ ꯀꯩꯅꯣꯗ ꯀꯃꯥꯏꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯥꯝ ꯌꯦꯡꯉ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯃꯤ ꯍꯣꯏ ꯄꯥꯟꯊꯣꯏꯕ ꯍꯣꯏꯅ ꯀꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯑꯃꯁꯨ ꯃꯌꯥꯝꯅ ꯆꯥꯎꯔꯥꯛꯄ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯣ ꯃꯔꯛꯁꯤꯗ ꯀꯩꯃꯤꯅ ꯀꯃꯥꯏꯅ ꯀꯟꯒꯅꯤ ꯄꯥꯟꯊꯣꯏꯕꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯒꯤ ꯃꯃꯥ ꯀꯃꯥꯏꯅ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯜꯂꯛꯑꯣꯏꯗ꯭ꯔꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯋꯥꯔꯤꯗꯣ ꯌꯦꯡꯉ ꯈꯪꯉꯅꯤ ꯑꯩꯈꯣꯏ ꯁ꯭ꯄꯣꯏꯜ ꯇꯧꯊꯣꯛꯑꯔꯣꯏꯒꯦ ꯀꯩꯃꯤꯁꯦ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯊꯥꯕ ꯀꯔꯤ ꯉꯁꯥꯏꯒꯤ ꯀꯃꯦꯟꯗꯨꯅꯤꯀꯣ ꯑꯗꯨꯝ ꯁꯥꯔ ꯑꯦꯟ ꯃꯤꯁꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯨꯔꯅꯤꯃꯥꯁꯤ ꯑꯣꯏꯅꯥꯝ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ
ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯩ ꯃꯇꯝ ꯁꯥꯡꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯋꯥꯈꯜ ꯄꯣꯊꯥꯖꯔꯤꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅꯅ ꯊꯝꯕꯤꯔꯛꯏꯀꯣ MD ꯁꯩꯔꯠꯂꯤꯅ ꯍꯣꯏ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯃꯊꯪ ꯀꯩꯃꯤꯁꯤ ꯁꯨꯡꯂꯣꯏ ꯂꯣꯏꯍꯟꯖꯅꯤꯡꯗꯦꯅ ꯍꯥꯏ ꯑꯗꯨꯝ ꯀꯩꯃꯤꯁꯦ ꯂꯣꯏꯒꯦ ꯇꯧꯔꯨꯔꯕꯅꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯁꯤꯅ ꯌꯥꯗꯕꯗꯒꯤ ꯂꯣꯏꯈꯤꯗꯕꯅꯤ ꯑꯗꯨꯅ ꯂꯣꯏꯒꯗꯧꯕꯒꯤ ꯃꯃꯤꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯒ ꯔꯥꯏꯇꯔꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥꯁꯨ ꯈꯔ ꯄꯣꯜꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯣ ꯋꯥꯔꯤꯁꯦ ꯈꯔ ꯑꯗꯨꯝ ꯀꯩꯃꯤꯒꯤ ꯁꯥꯡꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ खरा थुना थाबिरो नत्रगा खरा सांगना थागलो सिंग आक्तनेबको नंबना कमेंट्स एनिमेशन सेमबदा इजु मतेंग पांजगेना ओस्मान हाइबिरी मदो याय अखोइसु हौजिक फ्यूचर दा हाइबा तारे होय होय अखोइगी कनोसे मेन पावर अदेगी स्टाफ मसिंग से एक्सपांड तौनिंग मतमदा अखोइ अदुम चैनल की खुथांगदगी पाउ यामदा खंगनजरके अदुगा अदुम इंटरव्यू लागा अदुम थेंगरगा मतमदुगी मतुंग इना अदुम सिन्नबा यागनी हाइबता संध्या हौबम थागचरी वारीसी नुंगाय संध्या हौबम थैंक यू ngaibe yamna waye kaimi ngaibada khara sangna khara toine thabiro kaimi lohenbi kinona thamai ko ashim ahmad na hoi kaimi se loigiroi hojita ju darjis na dum hai gibadune dum makha dum sathajarakini aduga sangba sisu hanadagi hairodi koi dum handakti dum lengse khara dum sangna hapjarabane ai koi su best level da hona jarake hena sangba ngamnaba खोंजल सिंजे फजै अदो नोगी वीडियो सिंगसु लोइना येंगजे है थैंक यू अदुम थवा यावना येंगिबगी सपोर्ट टुगी दमक्ता याम थागचरी अखोगी साइडतगी सिंगना खोइदि दुम मयामगी सपोर्ट तुने बयाम नंगाइजरी से फ्री दनी ना हाइरी ओस्मान यामना सपोर्ट तो यामना खोइना थागचरी हाइबताने अखोइसे ममांगदा अदुम स्टाफ खरा एक्सपांड तौनबा कनोगी सिगी फील्ड जिगी ओइना एनिमेशन की लौनबो होनरुरे अदुम अखोइ लौगीदि तौरमगा मीसु अखोइना पामिबा मागी स्किल की लेवल दुसु यौबसे कया फंगदबा प्लस फंगे तौरमगा सु ला अखोइगी लेबाकी इरांग सिना थतखिबदगी अदुम लेपख्रे हाबता माने kaimi amadi khambagi video pame khara sangna thagat piro o na thame hoi kaimi di dum makha chathari season 6 se duga khamba khamnu se koi gi tasengna kaimi gi season ama loira ka doina makha chathara ge na dumaina khanjabagi ne duna mayamna hojiki oina di dum kaimi se yengbiro hoi makha dum khamba khamnu su dum chatharakani लिलिचा लाई शर्मा को ऑफिस से नंबोल दने सांगना थागटपगी कमेंट्स ने अयाम बोइना थेंगजे सांगना थागटजे अखोइना हाइजखरे यामना समबो ओइदे सेंगना हाइरबदा अखोइ हुजिक प्रोग्राम से काइमी जु थाना टीवी की सु इवन अखोइगी कनोगी सु यूट्यूब की सु काइमी नतबा अतोपा एनिमेशन मैम जो हापी असिदसु नतना अखोइ कोई आर्टिस्टिंग न सानजबा प्ले जो हापचखरे तो हौजिसु नम्मीबा अखोइ नम्बा याबगी शूटिंग की अयाबसु फंगजबगी मतुंगिना अखोइना अनोबो मथेल ओइना कॉमेडी पाम्बा अखोइगी सब्सक्राइबर मैम अमसु यावबिबनिना कॉमेडी सु मते अमा हापना बायना अखोइ कॉमेडी प्लॉट अमा हुजिक याम कन्ना नम्बा हौ अहामगी सरू नंबर लोसंग्रे एडिटिंग तौरी मदुसु सुंसोय सोयना हापलगलगनी मैम सपोर्ट तौबियु हाय काइमीगी खोंजल ताबा याम नुंगायना देवानंद सेमना थंबिरै थैंक यू
ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯋꯥꯔꯤꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤ ꯁꯥꯡꯗꯧꯕ ꯌꯥꯝ ꯃꯥꯜꯂꯦꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯁꯔ ꯚꯤꯗꯤꯑꯣꯁꯦ ꯀꯩꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯍꯥꯞꯄꯒꯤꯗꯤ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯍꯥꯞꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯂꯦꯡꯀꯤ ꯑꯣꯏꯅꯗꯤ ꯍꯣꯏ ꯇꯨꯡꯗꯗꯤ ꯃꯗꯨ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣ ꯂꯦꯡꯁꯤꯗꯒꯤ ꯌꯥꯝꯅ ꯁꯥꯡꯗꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯄꯥꯁꯤꯇꯤꯗ ꯃꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯣꯏꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯚꯤꯗꯤꯑꯣ ꯂꯦꯡꯁꯦ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯦꯟꯅ ꯊꯥꯔꯛꯀꯅꯦꯅ ꯍꯥꯏꯖꯜꯂꯨꯔꯒ ꯊꯥꯕ ꯉꯝꯗꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯃꯥꯅꯦ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯡꯅ ꯆꯪꯉꯤ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯕꯁꯦ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ ꯂꯥꯏ ꯌꯦꯛꯄ ꯅꯠꯇ꯭ꯔꯒ ꯑꯦꯅꯤꯃꯦꯁꯟꯒ ꯍꯥꯟꯅ ꯂꯥꯏ ꯌꯦꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯅꯤꯃꯦꯁꯟꯕꯨ ꯍꯥꯟꯅ ꯈꯪꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯑꯦꯅꯤꯃꯦꯁꯟꯁꯦ ꯈꯨꯠ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯄꯟ ꯀꯩꯃꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩ ꯄꯥꯟꯊꯣꯏꯕꯅꯦ ꯃꯤꯁ ꯌꯨꯝꯅꯥꯝꯅ ꯇꯝꯃꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯌꯦꯡꯕ ꯗꯥꯏꯂꯣꯛ ꯐꯥꯎꯗ ꯑꯗꯨꯝ ꯈꯪꯕ ꯃꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯖꯤꯠꯁꯟ ꯂꯥꯏꯁ꯭ꯔꯝ ꯈꯣꯟꯖꯦꯜꯗꯤ ꯄꯔꯐꯦꯛ ꯑꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯕꯅ ꯊꯝꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯞꯄꯣꯅ ꯃꯨꯚꯤꯁꯤꯅ ꯊꯝꯃꯛꯑꯦ ꯀꯩꯃꯤ ꯁꯤꯖꯟ 6 ꯁꯤꯃ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯈꯝꯕ ꯊꯣꯏꯕꯤꯁꯨ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯖꯔꯛꯀꯦ ꯀꯩꯃꯤꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯄꯣꯔꯠ ꯍꯟꯅ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯐꯣꯔ ꯌꯣꯔ ꯁꯄꯣꯔꯠ ꯏꯅꯥꯎꯆꯟꯒꯤꯅ ꯑꯥꯔ ꯀꯦ ꯀꯣꯟꯁꯝꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯎꯕꯝ ꯂꯥꯡꯂꯦꯟ ꯑꯩ ꯉꯁꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯉꯁꯤꯗꯤ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯔꯦ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯑꯅꯤꯕꯨ ꯀꯩꯃꯤꯗꯣ ꯈꯔ ꯁꯥꯡꯅ ꯊꯥꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯅ ꯁꯤꯃꯤꯂꯥ ꯂꯩꯃ ꯀꯣꯟꯖꯦꯡꯕꯝ ꯏꯆꯦ ꯁꯨꯃꯤꯂꯥꯅ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯁꯥꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯚ꯭ꯌꯨꯋꯔ ꯑꯃꯅꯤ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯦꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯒꯤ ꯋꯥꯍꯩ ꯍꯣꯏ ꯑꯗꯨꯝ ꯐꯤꯗꯕꯦꯛ ꯑꯗꯨꯝ ꯄꯤꯕꯤꯔꯛꯏ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯤꯆꯦ ꯍꯥꯏꯗꯣꯏꯔꯥ ꯃꯃꯥ ꯍꯥꯏꯗꯣꯏꯔꯥ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯌꯦꯅ ꯃꯃꯥꯡꯒꯤ ꯑꯩ ꯀꯃꯦꯟꯈꯔ ꯑꯗꯨꯝ ꯊꯦꯡꯅꯖꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯈꯔ ꯋꯥꯈꯜ ꯑꯗꯨꯝ ꯂꯩꯇꯥꯅ ꯂꯩꯕ ꯌꯥꯔꯕ꯭ꯔꯥ ꯀꯥꯏꯋꯥꯏꯗ ꯂꯩꯔꯤꯗꯨꯃꯒ ꯍꯥꯏꯕꯤꯔꯛꯑꯣ ꯁꯔ ꯁꯃꯤꯂꯥ ꯏꯅꯥꯎ ꯀꯩꯃꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯀꯩꯃꯤꯗ ꯀꯩꯃꯤ ꯃꯥꯜꯂꯦ ꯀꯩꯃꯤꯗ ꯀꯩꯃꯤꯅꯤ ꯏꯄꯟ ꯀꯩꯃꯤꯁꯦ ꯏꯄꯟ ꯀꯩꯃꯤꯒꯤ ꯖꯦꯍꯣ ꯖꯦꯍꯣ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯏꯄꯟ ꯀꯩꯃꯤ ꯂꯣꯏꯍꯟꯈ꯭ꯔꯗꯤꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯏꯄꯟ ꯀꯩꯃꯤꯁꯦ ꯃꯌꯥꯝꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯀꯩꯃꯤ ꯍꯥꯞꯈꯤꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯟꯇꯦꯟꯁꯤꯡꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯝꯕꯤꯒꯗꯕ ꯈꯜꯂꯒ ꯑꯗꯨم ꯍꯥꯞꯆꯔꯛꯀꯅꯤ ꯃꯔꯨꯑꯣꯏꯅ ꯑꯗꯨꯝ ꯌꯥꯝꯅ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯍꯥꯞꯄꯔꯣꯏꯗ꯭ꯔꯥꯅ ꯍꯪꯕ ꯑꯗꯨꯝ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨم ꯍꯥꯞꯄꯛꯀꯅꯤ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯃꯈꯜ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯀꯩꯃꯤ ꯈꯛꯇ ꯅꯠꯇꯅ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯩꯃꯤꯁꯤ ꯁꯤꯖꯟ कया फाव लेदोइनो हाय कैमिगी सीजन से आई ngasa mamangdasu hajaगिबनि masi depend tawi mayam gi support amadi writer gi wakal masida depend tawre mayam gi support se adum leptang leragadi kaimi yam sangna chathagini hoi thank you langlen devi habam langlen devi Rojesh panthoi khonjel sabirao hai panthoi khonjel sabirao live ta panthoi se amukta tawramgiroi ko kaimigi tawgre adai tongan ba mayam ama tawgre adubu panthoi vocal di taramgiroi amtang taminasi ko naktang ai comment pathoksage kaimina hele yengba nungai ba gi oina diar ke konsamna thambire ai hoi kaisu kaide kaimi se yam nusibi mayamna yam pambi aduma yengbiyo che khara thing lenga sidi changlakpa saunu ko thoiba luang
ꯁꯥꯎꯗꯤꯌꯦ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯆꯪꯉꯛꯑꯒ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯄꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯑꯖꯤꯁ ꯌꯥꯡꯀꯤꯡ ꯍꯥꯏ ꯆꯦꯅ ꯊꯝꯕꯤꯔꯛꯑꯦ ꯍꯜꯂꯣ ꯉꯁꯤꯗꯤ ꯄꯨꯡꯁꯦ ꯈꯔ ꯉꯟꯈꯠꯄꯁꯤ나 ꯃꯤꯁꯦ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯑꯗꯨꯝ ꯂꯩꯅꯕ ꯃꯥꯜꯂꯤꯀꯣ ꯉꯁꯤꯗꯤ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯆꯪꯉꯛꯇꯕ ꯃꯤ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯒ ꯉꯁꯤꯒꯤꯁꯤꯅ ꯃꯃꯥꯡꯒꯤ ꯂꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯆꯪꯍꯧꯗꯕ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯃꯥꯜꯂꯦ ꯄꯨꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯑꯅꯧꯕ ꯑꯗꯨꯝ ꯂꯥꯛꯄ ꯃꯥꯜꯂꯦꯀꯣ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯔ ꯁꯪꯕ ꯇꯥꯏꯃꯤꯡ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯂꯥꯛꯄꯤ ꯍꯣꯏ ꯑꯗꯨꯗꯤ ꯀꯝ ꯗꯥꯏꯂꯣꯒꯁꯦ ꯄꯥꯟꯊꯣꯏꯕꯒꯤ ꯃꯇꯦꯛ ꯗꯥꯏꯂꯣग ꯑꯃ ꯇꯥꯃꯤꯟꯅꯕ ꯌꯥꯔꯦ ꯀꯩꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯗꯥꯏꯂꯣग ꯊꯔꯤꯛ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯝꯗ ꯃꯇꯦꯛ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯍꯥꯏ ꯏꯄꯟ ꯀꯩꯃꯤ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯃꯥ ꯃꯆꯥꯕꯨ ꯀꯝꯗꯧꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯑꯁꯨꯃꯥꯏ ꯍꯥꯏ ꯀꯩꯃꯤꯅ ꯈꯨꯝꯃꯛꯏ ꯄꯥꯟꯊꯣꯏꯕꯅ ꯑꯣꯏ ꯑꯗꯣ ꯉꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯅ ꯎꯕ ꯐꯪꯉꯝꯈꯤꯔꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯐꯪꯗꯤ ꯁꯣꯏꯗꯅ ꯐꯪꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯇꯥꯕꯗ ꯏꯁ ꯀꯔꯝꯕ ꯃꯇꯥꯡ ꯑꯣꯏꯗꯣꯏꯅꯣ ꯀꯥꯏꯅ ꯌꯦꯡꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯆꯃꯝꯅꯕ ꯈꯟꯕꯒ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯨ ꯌꯦꯡꯉꯀꯥꯟꯗꯗꯤ ꯑꯣ ꯅꯍꯥꯟ ꯂꯥꯏꯞꯇ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯣ ꯁꯤ ꯃꯇꯥꯡꯁꯤꯅꯦ ꯀꯥꯏꯅ ꯈꯪꯉꯛꯀꯗꯣꯏꯅꯤ ꯔꯥꯖꯦꯁ ꯍꯩꯁ ꯃꯩꯇꯩ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯊꯣꯏꯕ ꯁꯥꯎꯗꯤ ꯑꯗꯨꯝ ꯏꯕꯦꯟ ꯃꯣꯏꯇꯦꯗꯣ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯍꯦꯛ ꯍꯣꯏ ꯃꯃꯥꯡꯒꯤ ꯁꯤꯖꯟꯒꯤ ꯑꯣꯏꯕꯅꯤꯀꯣ ꯑꯗꯣ ꯂꯣꯏꯈ꯭ꯔꯦ ꯃꯣꯏꯒꯤ ꯃꯇꯝ ꯊꯥꯗꯣꯛꯑꯦ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯄ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯀꯤꯁꯟ ꯋꯥꯡꯈꯩ ꯃꯌꯨꯝ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯩꯃꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤꯗꯤ ꯑꯅ ꯊꯣꯏꯕ ꯂꯨꯋꯥꯡꯅ ꯊꯝꯃꯛꯑꯦ ꯏꯅꯥꯎ ꯀꯩꯃꯤꯁꯦ ꯌꯥꯝ ꯂꯦꯝꯃꯤ ꯌꯦꯡꯕꯗ ꯆꯤꯡꯂꯦꯝꯕ ꯑꯣꯏ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯊꯣꯏꯕ ꯊꯦꯡꯛ ꯌꯨ ꯑꯥꯔ ꯀꯦ ꯀꯣꯟꯁꯝ ꯊꯦꯡꯛ ꯌꯨ ꯁꯨꯅꯨꯂꯩꯃꯒꯤ ꯈꯣꯟꯖꯦꯜ ꯁꯥꯕꯤꯔꯛꯑꯣꯅ ꯊꯝꯕꯤꯔꯛꯏ ꯁꯨꯅꯨꯂꯩꯃꯒꯤꯁꯤ ꯃꯃꯥꯡꯒꯤ ꯁꯤꯖꯟꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯃꯥꯅꯦ ꯁꯤꯖꯟ ꯃꯃꯥꯡꯒꯤ ꯁꯤꯖꯟ 5ꯀꯤꯅꯦ ꯑꯗꯨꯗꯨꯅ ꯁꯀ꯭ꯔꯤꯞꯁꯦ ꯈꯤꯇꯪ ꯊꯤꯕꯗꯗꯤ ꯋꯥꯒꯗꯕ ꯃꯥꯜꯂꯦ ꯁꯤꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯏꯞꯇ ꯁꯤꯒꯤ ꯀꯃꯦꯟꯁꯦ ꯑꯩ ꯑꯗꯨꯝ ꯅꯣꯠ ꯇꯧꯁꯜꯍꯧꯔꯦ ꯑꯩ ꯈꯪꯉꯛꯑꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯦ ꯀꯩꯃꯤꯁꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯌꯦꯡꯂꯛꯄꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯋꯥꯕ ꯀꯥꯎꯊꯣꯛꯏ ꯀꯩꯃꯤ ꯁꯨꯡꯂꯣꯏ ꯂꯣꯏꯍꯟꯕꯤꯈꯤꯅꯨ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯌꯦꯡꯖꯒꯦꯅ ꯋꯥꯁꯤꯝ ꯑꯍꯃꯗꯅ ꯍꯥꯏꯕꯤꯔꯛꯏ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯃꯤꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕꯤꯕ ꯃꯀꯣꯛꯇꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯄ ꯚꯤꯌꯨꯋꯔ ꯑꯗꯣꯝꯒꯨꯝꯕ ꯚꯤꯌꯨꯋꯔ ꯂꯩꯖꯔꯤ ꯍꯥꯏꯅ ꯈꯪꯖꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯁꯛ ꯌꯥꯝ ꯃꯥꯟꯅꯩꯅ ꯈꯔ ꯍꯥꯏꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯈꯔ ꯄꯥꯛꯄ ꯃꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯃꯦꯟ ꯌꯥꯝ ꯊꯦꯡꯅꯩ ꯁꯤꯒꯤ ꯍꯥꯏ ꯂꯝꯉꯥꯟꯕ ꯇꯣꯝꯕꯤ ꯍꯥꯏ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯍꯥꯞꯂꯛꯈꯤꯔꯣꯏꯗ꯭ꯔꯣꯅ ꯐꯤꯁꯥꯕꯝ ꯍꯥꯀꯤꯃꯤꯅ ꯍꯪꯕꯤꯔꯛꯏ ꯃꯁꯤ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯑꯗꯨꯒ ꯀꯔꯝꯕ ꯇꯥꯡꯀꯛꯇ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯒꯅꯤꯅ ꯈꯟꯖꯩ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ ꯃꯇꯝꯗꯣ ꯌꯧꯔꯛꯑꯒ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯇꯣꯛꯑꯗꯣꯏꯔꯥ ꯃꯗꯣ ꯉꯥꯏꯕꯗ ꯁꯤꯗꯣꯔꯦꯅ ꯇꯣꯂꯦꯟ ꯑꯣꯏꯅ ꯑꯃ ꯊꯝꯕꯤꯔꯛꯏ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯇꯣꯛꯆꯔꯣꯏ ꯑꯩꯈꯣꯏ ꯃꯇꯝꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟꯗꯤ ꯑꯗꯨം ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯞꯈꯤꯕ ꯋꯥꯔꯤ ꯂꯣꯏꯁꯤꯜꯍꯧꯗꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯁꯤꯟꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯨꯅ ꯃꯇꯝꯈꯔ ꯉꯥꯏꯔꯒꯁꯨ ꯆꯣꯟꯊꯔꯒꯁꯨ ꯑꯩꯈꯣꯏ ꯇꯣꯛꯈꯤꯕꯗꯤ ꯇꯧꯔꯣꯏ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯅꯤ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯀꯤꯁꯟ ꯑꯩ ꯌꯨꯔꯦꯝꯕꯝꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯧꯗꯒꯤꯅꯤ ꯁꯣꯅꯝꯅ ꯀꯩꯅꯧꯗꯒꯤꯅꯤ Full support bro BK, thank you very much.
ꯃꯤꯡꯒ ꯄꯜꯂꯛꯄꯁꯤꯗꯤ ꯑꯩꯅ ꯅꯣꯡꯉꯥꯟꯕ ꯇꯣꯝꯕꯤꯅ ꯊꯝꯕꯤꯔꯛꯑꯦ ꯀꯩꯃꯤꯁꯦ ꯃꯤꯡ ꯀꯩ ꯀꯧꯕꯅꯣ ꯈꯪꯗ꯭ꯔꯤꯌꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯃꯤꯅ ꯑꯗꯨꯝ ꯆꯠꯈꯤꯗꯅꯀꯣ ꯑꯩ ꯃꯤꯡ ꯔꯣꯖꯦꯁ ꯀꯧꯏ ꯍꯣꯏ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔ ꯌꯥꯎꯔꯝꯃꯒꯁꯨ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯔꯣꯖꯦꯁ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅꯤ ꯏꯁꯤꯡ ꯆꯥꯎꯕꯁꯨ ꯆꯥꯎꯔꯝꯃꯅꯤꯅ ꯍꯥꯏ ꯄꯥꯟꯊꯣꯏꯕ ꯆꯥꯎꯔꯕꯅꯤꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡ ꯆꯥꯎꯕꯁꯨ ꯆꯥꯎꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯂꯣꯠꯂꯒ ꯂꯩꯔꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯣ ꯃꯥꯁꯨ ꯄꯥꯟꯊꯣꯏꯕꯗꯧꯅ ꯑꯗꯨꯝ ꯆꯥꯎꯔꯒ ꯊꯣꯛꯂꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯑꯣꯏꯅ ꯇꯤꯚꯤꯁꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒ ꯇꯤꯚꯤꯒꯒꯤ ꯊꯕꯛꯁꯦ ꯇꯤꯚꯤ ꯍꯥꯞꯆꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯦꯟꯅ ꯄ꯭ꯔꯦꯁꯔ ꯀꯟꯅ ꯃꯌꯥꯝ ꯁꯨꯖꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯤꯕ ꯈꯔ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯄ ꯈꯔ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯑꯣ ꯑꯣꯏꯔꯁꯨ ꯇꯣꯏꯅ ꯍꯥꯞꯄꯤꯔꯛꯎ ꯍꯥꯏꯕ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯐꯤꯗꯕꯦꯛ ꯈꯨꯗꯤꯡꯃꯛ ꯂꯧꯁꯤꯟꯖꯩ ꯑꯗꯨꯒ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯁꯨ ꯇꯤꯚꯤ ꯑꯥꯏꯁ ꯇꯤꯚꯤ ꯂꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯌꯥꯎꯁꯜꯂꯛꯄꯅꯤꯅ ꯀꯩꯃꯤꯗ ꯃꯇꯝ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯕ ꯌꯥꯎꯔꯒꯁꯨ ꯃꯤꯅꯠꯇꯣ ꯈꯤꯇꯪ ꯃꯌꯥꯝꯅ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯀꯩꯃꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯒꯠꯆꯒꯅꯤ ꯗꯥ ꯔꯣꯖꯦꯁ ꯈꯝꯕꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯑꯩꯗꯤ ꯃꯤꯅ ꯀꯧꯕ ꯆꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏ ꯍꯥꯏꯕꯗꯤ ꯌꯥꯝ ꯑꯗꯥꯏ ꯃꯇꯥꯡꯗꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯇꯥꯃꯤꯟꯅꯁꯤꯀꯣ ꯃꯗꯨ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯊꯤꯖꯔꯛꯈꯤꯒꯦ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕ ꯑꯃ ꯆꯪꯉꯦ ꯆꯤꯝꯐꯥ ꯑꯣꯏꯅ ꯐꯥꯕ ꯅꯠꯇꯦ ꯅꯠꯇꯕꯅꯤ ꯍꯣꯏ ꯍꯥꯏꯕꯗꯤ ꯌꯥꯏ ꯆꯤꯝꯐꯥꯗ ꯀꯣꯛꯇꯗꯤ ꯈꯔ ꯂꯩ ꯇꯧꯕꯇꯕꯨ ꯁꯣꯏꯕꯗꯨꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯗꯨꯒꯤ ꯗꯥꯏꯂꯣꯛꯁꯦ ꯃꯌꯥꯝ ꯌꯥꯝꯖꯜꯂꯛꯄꯅꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯪꯅꯕ ꯇꯧꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯗꯥꯏꯂꯣꯛꯁꯦ ꯆꯤꯝꯐꯥ ꯄꯨꯔꯒ ꯂꯩꯍꯧꯗꯕꯁꯨ ꯌꯥꯎꯋꯤ ꯂꯩꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯁꯀ꯭ꯔꯤꯞ ꯌꯦꯡꯗꯅ ꯈꯨꯗꯛꯇ ꯂꯥꯏꯞꯇ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗ ꯁꯣꯏꯈ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯁꯀ꯭ꯔꯤꯞ ꯌꯦꯡꯕꯒꯤ ꯃꯇꯝ ꯑꯗꯨꯝ ꯂꯧꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯁꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯝ ꯉꯥꯏꯕꯤꯔꯣ ꯀꯨꯏꯅ ꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦꯅ ꯊꯝꯃꯛꯑꯦ ꯍꯣꯏ ꯀꯨꯏꯅ ꯅꯨꯡꯉꯥꯏꯔꯨꯔꯀꯥꯟꯗ ꯊꯥꯔꯛꯄꯒꯤ ꯂꯥꯛꯑꯀꯥꯟꯗꯒ ꯌꯦꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯑꯃꯁꯨ ꯁꯣꯏ ꯐꯪꯉꯝꯒꯅꯤ ꯉꯥꯏꯔꯛꯄꯒꯤ ꯃꯍꯩꯗꯣ ꯐꯪꯉꯦ ꯀꯥꯏꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯉꯥꯏꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯥꯡꯅ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯌꯦꯡꯍꯟꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯊꯣꯏꯕ ꯂꯨꯋꯥꯡ ꯑꯣ ꯃꯤꯡ ꯃꯥꯟꯅꯕꯀꯣ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤ ꯃꯄꯨ ꯃꯥꯕꯨ ꯁꯥꯈꯤꯊꯝ ꯂꯩꯔꯥꯡ ꯅꯥꯆꯣꯝꯁꯤꯃꯇꯪ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯇꯧꯕ ꯃꯇꯥꯡꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯣ ꯑꯝꯇ ꯇꯧꯕꯤꯌꯣꯅ ꯍꯥꯏ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯅꯪꯁꯨ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤ ꯃꯥꯅꯦ ꯃꯥꯅꯦ ꯑꯣꯏꯔꯝꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯥꯅꯦ ꯃꯣꯏꯅꯁꯨ ꯍꯥꯏꯔꯛꯑꯦ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯃꯇꯦꯛ ꯃꯇꯦꯛ ꯔꯤꯜꯗ ꯃꯌꯥꯝꯅ ꯑꯣꯗꯤꯑꯣꯗꯨ ꯁꯥꯈꯤ ꯀꯩꯅꯣ ꯂꯩꯔꯥꯡ ꯅꯥꯆꯣꯝꯗ ꯁꯥꯈꯤ ꯊꯝꯃꯒ ꯍꯥꯏꯕ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯗꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯊꯦꯡꯅꯖꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯔꯥꯎꯖꯩ ꯃꯥꯅꯦ ꯑꯗꯨꯗꯤ ꯃꯇꯦꯛ ꯈꯛꯇꯅꯦ ꯍꯥꯏꯕꯗꯤ ꯗꯥ ꯔꯣꯖꯦꯁꯅ ꯊꯦꯠꯂꯒꯦꯀꯣ ꯑꯗꯣ ꯀꯩꯅꯣꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇꯪ ꯍꯥꯟꯅ ꯇꯥꯃꯤꯟꯅꯈꯤꯁꯤꯀꯣ ꯍꯧꯖꯤꯛ ꯍꯥꯏꯔꯛꯈꯤꯕꯗꯣ ꯈꯝꯕꯒꯤꯁꯦ ꯍꯥꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗꯀꯣ ꯑꯗꯨꯏ ꯃꯇꯦꯛꯇꯣ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯦ ꯍꯣꯏ ꯊꯤꯔꯛꯑꯣ ꯈꯤꯇꯪꯗꯤ ꯊꯨꯍꯜꯂꯛꯑꯣꯅ ꯍꯥꯏꯌꯦ ꯆꯦ ꯅꯣꯏꯒꯤ ꯂꯥꯏꯐꯁꯦ ꯌꯦꯡꯅꯤꯡꯉꯦ ꯑꯗꯣ ꯑꯦꯛꯖꯥꯝ ꯑꯣꯏꯕꯒꯤ ꯀꯨꯏꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯍꯥꯏ ꯊꯣꯏꯕ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯃꯇꯨꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯤꯔꯨꯔꯣ ꯑꯗꯨꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤꯅ ꯈꯜꯂꯦ ꯍꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯂꯣꯏꯔꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨꯀꯣꯅ ꯔꯣꯁꯅꯤ ꯃꯥꯏꯕꯝꯅ ꯊꯝꯃꯛꯑꯦ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯑꯥꯏ ꯇꯤꯚꯤꯗ ꯑꯗꯨꯝ ꯌꯦꯡꯖꯩ ꯄꯨꯄꯨ ꯇꯤꯚꯤꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯉꯁꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯖꯕꯅꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯍꯥꯏꯅ ꯀꯤꯝ ꯈꯨꯃꯟꯅ ꯊꯝꯕꯤꯔꯛꯏꯀꯣ ꯅꯣꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯀꯩꯅꯣꯅ ꯈꯝꯕꯅ ꯁꯟꯖꯦꯅꯍꯥ ꯈꯔꯗ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣꯛꯅꯤ ꯑꯗꯨ ꯍꯥꯏꯔꯨꯕꯗꯣ ꯁꯟꯖꯦꯅꯍꯥꯁꯤꯡꯗꯨꯅ ꯆꯠꯂꯒ ꯀꯩꯅꯣꯗ ꯅꯣꯡꯕꯥꯟꯗ ꯇꯝꯃꯨꯔꯒ ꯅꯣꯡꯕꯥꯟꯁꯤꯅ ꯍꯟꯒꯠ ꯍꯟꯗꯥ ꯃꯅꯥꯏꯁꯤꯡꯁꯦ
ꯊꯥꯕꯁꯤꯗ ꯀꯩꯅꯣ ꯈꯝꯕꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯕꯗꯒꯤ ꯅꯣꯡꯕꯥꯟ ꯃꯁꯥ ꯂꯥꯛꯑꯒ ꯑꯃꯨꯛ ꯎꯪꯈꯠꯅꯕꯅꯤ ꯑꯗꯣ ꯑꯍꯥꯟꯕꯒꯤꯁꯤꯅ ꯁꯟꯖꯦꯟꯅꯍꯥꯗ ꯍꯥꯏꯕ ꯑꯣꯏ ꯇꯥꯃꯤꯟꯅꯁꯤ ꯅꯣꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯩꯗꯤ ꯃꯤꯅ ꯀꯧꯕꯁꯨ ꯆꯠꯇꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯥꯁꯦ ꯁꯥꯎꯔꯒ ꯃꯇꯦꯛ ꯆꯠꯈꯤꯕꯅꯤ ꯈꯛꯇꯅꯦꯕ ꯑꯗꯣ ꯃꯇꯦꯛ ꯑꯗꯨꯒ ꯈꯛꯇꯪꯒ ꯂꯩꯔꯤꯕ꯭ꯔꯣ ꯑꯗꯨꯒ ꯂꯩꯇ꯭ꯔꯕ ꯃꯇꯦꯡ ꯂꯩ ꯑꯗꯨꯒ ꯅꯣꯡꯕꯥꯟ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯅꯣꯡꯕꯥꯟꯗ ꯈꯝꯕꯅ ꯑꯃꯨꯛ ꯍꯣꯏ ꯃꯣꯏꯅꯤ ꯎꯪꯈꯠꯅꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯗꯨꯒ ꯇꯥꯃꯤꯟꯅꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯅꯪꯒꯤ ꯁꯟꯂꯨꯞꯇ ꯁꯟ ꯍꯣꯏꯖꯤꯟꯈꯤꯕ ꯂꯩꯇꯦ ꯁꯟꯁꯤꯡ ꯑꯗꯨ ꯇꯤꯟꯅꯅꯤꯡꯗꯗꯅ ꯁꯟꯁꯤꯡ ꯑꯗꯨ ꯇꯤꯟꯅꯅꯤꯡꯗꯅ ꯆꯪꯁꯤꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤ ꯁꯟꯒ ꯑꯩꯒꯤ ꯁꯟꯒ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯒ ꯑꯩꯒꯤ ꯁꯟꯅ ꯑꯩ ꯗꯥꯏꯂꯣꯛꯁꯦ ꯐꯥꯗ꯭ꯔꯦ ꯃꯌꯥꯝ ꯍꯣꯏ ꯌꯥꯔꯒꯗꯤ ꯌꯦꯡꯗꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯗꯨ ꯉꯝꯖꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯌꯥꯝꯅ ꯈꯔꯁꯨ ꯀꯨꯏꯔꯦ ꯃꯁꯤ ꯇꯧꯈꯤꯕ ꯑꯗꯨꯅ ꯑꯃꯨꯛꯇꯪꯒ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯁꯤ ꯑꯩꯗꯤ ꯅꯪꯒꯤ ꯁꯟꯂꯨꯞꯇ ꯁꯟ ꯍꯣꯏꯖꯤꯟꯈꯤꯕ ꯂꯩꯇꯦ ꯁꯟꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝ ꯆꯪꯁꯤꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤ ꯁꯟꯒ ꯑꯩꯒꯤ ꯁꯟꯒ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯁꯟꯗ ꯑꯣꯏꯅ ꯍꯣꯏꯗꯣꯛꯈꯣ ꯍꯥꯏꯗꯤ ꯈꯔ ꯃꯥꯅ ꯅꯣꯡꯕꯥꯟꯁꯦ ꯈꯔ ꯁꯛ ꯇꯥꯈꯠꯄ ꯑꯗꯒꯤ ꯈꯔ ꯅꯥꯄꯜ ꯆꯥꯎꯕ ꯃꯤꯅꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯍꯣꯏ ꯃꯥꯒꯤ ꯃꯅꯥꯏꯅ ꯍꯥꯏꯕꯗꯨꯁꯨ ꯆꯠꯇꯕ ꯃꯁꯥ ꯂꯥꯛꯄꯗꯁꯨ ꯃꯥꯅ ꯑꯗꯨꯝ ꯈꯔ ꯃꯨꯛꯅꯈꯤꯕ ꯈꯔ ꯆꯥꯎꯅ ꯄꯣꯡꯊꯣꯛꯅ ꯃꯈꯧ ꯍꯣꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯡꯕꯥꯟꯗ ꯆꯦꯂꯦꯟꯖ ꯇꯧꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁꯤꯟ ꯃꯇꯦꯛ ꯑꯃꯅꯤ ꯃꯥꯅꯦ ꯉꯁꯥꯏꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯀꯩꯅꯣꯃ ꯀꯃꯦꯟ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯕ ꯉꯁꯤꯅ ꯑꯍꯥꯟꯕ ꯌꯨꯇ꯭ꯌꯨꯕꯇ ꯇꯤꯚꯤꯗꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯈꯤꯕꯀꯣ ꯀꯤꯝ ꯈꯨꯃꯟꯅ ꯍꯣꯏ ꯑꯗꯨꯝ ꯑꯥꯏ ꯇꯤꯚꯤꯗꯁꯨ ꯑꯗꯨم ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯅꯗꯤ ꯍꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯪꯉꯛꯄꯁꯦ ꯍꯥꯟꯅ ꯈꯪꯗ꯭ꯔꯒꯁꯨ ꯈꯪꯕꯤꯔꯕꯅꯤ나 ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯐꯝꯁꯤꯃ ꯊꯝꯖꯒꯦ ꯃꯤꯡ ꯃꯥꯟꯅꯩꯌꯦꯅ ꯍꯥꯏꯕꯤꯔꯛꯏ ꯊꯣꯏꯕꯅ ꯃꯥꯟꯅꯕ ꯈꯔ ꯑꯗꯨꯃꯛ ꯂꯩ ꯈꯔꯗꯤ ꯇꯥꯡꯅ ꯊꯣꯛꯑꯦ ꯍꯣꯏ ꯈꯝꯕꯒꯤ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯁꯤꯁꯦ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨ ꯈꯔ ꯄꯥꯝꯃꯦꯀꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣꯅ ꯔꯣꯁꯅꯤ ꯃꯥꯏꯕꯝ ꯍꯥꯏꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯆꯤꯆꯦꯍꯣꯏꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯦꯡꯕꯅ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯏꯀꯣ ꯑꯗꯣ ꯊꯥꯗꯣꯏ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯍꯣꯏ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯊꯦꯡꯛ ꯌꯨ ꯀꯨꯃꯥꯔꯖꯤꯠ ꯂꯣꯡꯖꯝ ꯀꯩꯃꯤꯒꯤ ꯚꯣꯏꯁ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣꯅ ꯀꯣꯔꯧ ꯍꯥꯏꯕꯤꯔꯛꯏ ꯍꯥꯏꯕꯤꯔꯛꯑꯦ ꯍꯣꯏ ꯀꯩꯃꯤꯒꯤꯁꯨ ꯑꯃꯨꯛ ꯇꯥꯊꯣꯛꯄ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯀꯩꯃꯤꯒꯤꯁꯨ ꯉꯁꯥꯏꯒꯤ ꯄꯥꯟꯊꯣꯏꯕꯒꯤ ꯊꯥꯔꯤꯛ ꯃꯃꯥ ꯊꯋꯥꯏ ꯆꯠꯈꯤꯕꯒꯤ ꯃꯇꯥꯡꯒꯤ ꯗꯥꯏꯂꯣꯛꯇꯨꯗꯒꯤ ꯃꯇꯦꯛ ꯑꯃ ꯂꯧꯈꯠꯆꯔꯛꯀꯦ ꯇꯥꯃꯤꯟꯅꯁꯤ ꯊꯣꯏꯕꯤꯒꯤ ꯃꯈꯣꯟ ꯁꯥꯕꯤꯔꯛꯑꯣ ꯑꯩ ꯗꯥꯔꯖꯦꯁꯀꯤꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯇꯧꯔꯛꯀꯦ ꯂꯩꯔꯕ꯭ꯔꯥ ꯃꯇꯦꯛ ꯑꯃ ꯂꯧꯈꯠꯆꯔꯛꯀꯦ ꯍꯣꯏ ꯄꯥꯟꯊꯣꯏꯕ ꯃꯗꯨꯝꯅ ꯀꯞꯂꯒ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯥꯟꯅꯗꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯈꯥꯉꯨ ꯊꯛꯇ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥ ꯃꯆꯥꯒꯤꯗꯃꯛ ꯀꯩꯃꯤ ꯑꯩꯅ ꯂꯦꯞꯀꯅꯤ ꯇꯥꯏꯕꯪꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯂꯝꯗꯅ ꯃꯤꯐꯠꯇ ꯈꯔꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯤ ꯊꯔꯤꯛ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯩꯅ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯍꯥꯏꯖꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯀꯩꯃꯤꯅ ꯊꯥꯖꯕ ꯊꯝꯃꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯂꯒ ꯃꯥꯅ ꯍꯥꯏꯈꯤꯕ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯀꯩꯃꯤ ꯌꯦꯡꯉꯒ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯈꯪꯕꯤꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯃꯤ ꯌꯦꯡꯕ ꯀꯥꯎꯕꯤꯒꯅꯨ ꯃꯥꯅꯦ ꯀꯃꯦꯟ ꯈꯔꯗꯨ ꯃꯔꯛꯇ ꯂꯩꯔꯝꯗꯧꯕ ꯃꯥꯜꯂꯦ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯗꯥꯏꯂꯣꯛ ꯇꯧꯔꯤꯉꯩꯗ ꯄꯥꯕ ꯐꯔꯛ ꯇꯥꯕ ꯑꯗꯨꯒ ꯎꯍꯧꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯎꯋꯤ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ
ꯀꯩꯃꯤꯒꯤ ꯋꯥꯔꯤꯁꯦ ꯑꯇꯣꯞꯄ ꯔꯥꯏꯇꯔꯒꯤꯔ ꯄꯨꯄꯨ ꯐꯣꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯦꯝꯕ꯭ꯔꯥ ꯋꯥꯔꯤꯁꯦ ꯀꯣꯛ ꯈꯔ ꯆꯪꯉꯦꯅ ꯉꯥꯎꯃꯟꯅꯅ ꯊꯝꯕꯤꯔꯛꯏ ꯀꯩꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯃꯌꯥꯝꯒꯤ ꯑꯣꯖꯥ ꯑꯩꯒꯤꯅ ꯏꯕꯥꯏ ꯑꯇꯣꯝ ꯁꯥꯟꯇꯤ ꯁꯤꯡꯅ ꯁꯥꯒꯠꯆꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃꯅꯤ ꯀꯩꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯏꯆꯝ ꯆꯝꯕ ꯈꯣꯡꯅꯥꯎ ꯑꯃꯗꯒꯤ ꯍꯧꯔꯛꯑꯒ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯦꯞꯄ ꯑꯗꯒꯤ ꯁꯤꯕ ꯀꯤꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯥꯒꯤ ꯐꯖꯔꯕ ꯀ꯭ꯋꯥꯂꯤꯇꯤ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯗꯨꯝ ꯆꯠꯊꯕꯗꯨꯅ ꯉꯁꯤꯐꯥꯎ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯋꯥꯔꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔꯗ ꯂꯣꯏꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯒꯤꯁꯨ ꯀꯃꯦꯟ ꯈꯔ ꯂꯥꯛꯑꯦ ꯍꯣꯏ ꯗꯥꯏꯂꯣꯛꯁꯦ ꯑꯩ ꯑꯃꯨꯛ ꯊꯤꯖꯔꯛꯀꯦ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯁꯨ ꯍꯥꯏꯔꯛꯑꯦ ꯊꯣꯏꯕꯤꯒꯤꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯊꯣꯏꯕꯤꯒꯤ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯊꯣꯏꯕꯤꯒꯤꯗꯤ ꯌꯥꯝꯗꯤ ꯌꯥꯎꯗ꯭ꯔꯤꯕꯅꯦꯕꯀꯣ ꯃꯥꯁꯦ ꯊꯣꯛꯂꯛꯄ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯊꯣꯛꯂꯛꯄ ꯍꯧꯔꯀꯥꯟꯗ ꯑꯗꯨꯝ ꯈꯝꯕ ꯈꯝꯕꯤ ꯃꯈꯥꯁꯦ ꯍꯧꯖꯤꯛ ꯂꯦꯞꯄꯤꯗꯅꯀꯣ ꯑꯗꯣ ꯃꯥꯒꯤ ꯗꯥꯏꯂꯣꯛꯁꯦ ꯌꯥꯝꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯃꯇꯦꯛ ꯑꯃ ꯑꯗꯨꯃꯥꯏꯅ ꯌꯦꯡꯖꯔꯛꯀꯦ ꯑꯩ ꯀꯩꯃꯤꯅ ꯋꯥꯁꯛꯈ꯭ꯔꯗꯤ ꯂꯣꯏꯔꯦꯅ ꯕꯨꯂꯥꯅ ꯍꯥꯏꯕꯤꯔꯛꯏ ꯀꯩꯃꯤ ꯌꯥꯝꯅ ꯋꯥꯁꯛ ꯆꯦꯠꯄ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯔꯣꯁꯅꯤꯅ ꯇꯥꯛꯄꯤꯔꯛꯏ ꯃꯌꯥꯝꯅ ꯍꯣꯔꯔꯒꯤ ꯑꯄꯥꯝꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯐꯤꯗꯕꯦꯛ ꯐꯪꯖꯔꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯕ꯭ꯔꯗꯔ ꯑꯃꯗꯤ ꯁꯤꯁꯇꯔꯒꯤ ꯚꯣꯏꯁꯁꯦ ꯌꯥꯝꯅ ꯄꯔꯐꯦꯛ ꯑꯣꯏ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯀꯤꯁꯟ ꯋꯥꯡꯈꯩꯃꯌꯨꯝꯅ ꯍꯥꯏꯕꯤꯔꯛꯏ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯐꯖꯩꯔꯥ ꯐꯖꯗ꯭ꯔꯤꯔꯥ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯥꯏꯕꯤꯔꯦ ꯃꯥꯅꯦ ꯁꯤꯗ ꯃꯇꯦꯛ ꯑꯃ ꯂꯩꯌꯦ ꯊꯣꯏꯕꯤꯒꯤ ꯁꯤ ꯑꯩꯅ ꯊꯦꯡꯅꯔꯤꯉꯩꯁꯤꯗꯀꯣ ꯁꯤꯒꯤ ꯃꯇꯦꯛꯁꯤꯃ ꯇꯧꯍꯧꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯌꯥꯝ ꯁꯥꯡꯗꯦ ꯃꯥꯅ ꯈꯝꯕꯗ ꯆꯦꯡ ꯄꯤꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯅꯥꯏꯗ ꯍꯥꯏꯕ ꯗꯥꯏꯂꯣꯛ ꯃꯇꯦꯛꯇꯨꯅꯤ ꯑꯗꯨꯗꯤ ꯑꯩ ꯁꯤ ꯃꯇꯦꯛꯁꯤꯃ ꯇꯧꯔꯛꯀꯦꯀꯣ ꯏꯄꯥꯒꯤ ꯃꯅꯥꯏ ꯏꯕꯨꯡ ꯈꯣꯝꯕ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯂꯥꯏꯔ ꯂꯝꯖꯥ ꯃꯆꯥ ꯑꯁꯦ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯅ ꯁꯤꯂꯪꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯠꯇꯕ ꯆꯦꯡ ꯄꯤꯕ ꯍꯧꯅꯗꯦ ꯑꯩꯅ ꯑꯣꯟꯖꯔꯛꯂꯤꯕ ꯆꯦꯡꯀꯣꯛ ꯑꯍꯨꯝꯁꯦ ꯁꯤ ꯑꯣꯏꯅ ꯍꯥꯞꯄꯤꯈ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯁꯤ ꯃꯇꯦꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤꯗ ꯊꯣꯏꯕꯤꯒꯤ ꯃꯈꯣꯟꯁꯨ ꯁꯣꯅꯝꯅ ꯁꯥꯈꯤ ꯑꯗꯨꯒ ꯃꯆꯦꯝ ꯈꯝꯅꯨꯒꯤ ꯃꯈꯣꯟꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯃꯈꯣꯟ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯑꯒ ꯑꯗꯨꯝ ꯁꯥꯕ ꯌꯥꯎꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯟ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯎꯋꯤ ꯑꯩ ꯏꯁꯥꯒꯤꯁꯨ ꯊꯣꯛꯏ ꯗꯥ ꯔꯣꯖꯦꯁꯅꯁꯨ ꯃꯌꯥꯝ ꯁꯥꯔꯦ ꯈꯝꯕ ꯁꯥꯏ ꯑꯗꯨꯒ ꯆꯥꯎꯕ ꯁꯥꯏ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯃꯅꯥꯏ ꯃꯁꯦꯟ ꯁꯤꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯁꯥꯔꯀꯥꯟꯗ ꯑꯩꯈꯣই ꯄꯨꯟꯅ ꯑꯗꯨꯝ ꯇꯧꯔꯦ ꯃꯌꯥꯝ ꯌꯥꯝ ꯍꯦꯟꯅ ꯍꯩꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗꯗꯤ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯃꯛꯅ ꯍꯦꯛꯇ ꯊꯥꯏꯅꯒꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯁꯨ ꯍꯥꯏꯈꯤꯕꯗꯣ ꯌꯥꯝ ꯍꯦꯟꯅ ꯑꯦꯛ ꯇꯧꯔꯒ ꯌꯥꯝ ꯂꯨꯏꯗꯅꯀꯣ ꯑꯃꯔꯣꯝꯗ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯨꯝꯕ ꯁꯤꯒꯨꯝꯕ ꯗꯥꯏꯂꯣꯛꯁꯦ ꯕꯦꯁ ꯂꯦꯚꯦꯜꯗꯗꯤ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯦꯟꯅ ꯍꯩꯔꯒ ꯇꯧꯕꯗꯤ ꯅꯠꯇꯕꯅꯤꯅ ꯃꯌꯥꯝꯅ ꯇꯥꯕꯗ ꯄꯔꯐꯦꯛ ꯑꯣꯏꯔꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯑꯉꯝꯕ ꯊꯥꯛꯇꯗꯤ ꯍꯣꯠꯅꯖꯕꯅꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯩꯃꯤꯒꯤ ꯃꯈꯣꯜ ꯑꯝꯇ ꯁꯥꯕꯤꯔꯛꯑꯣꯅ ꯑꯃꯨꯛ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯏ ꯃꯇꯦꯛ ꯑꯃ ꯁꯥꯖꯈ꯭ꯔꯦ ꯑꯗꯣ ꯃꯇꯦꯛ ꯑꯃꯇꯪꯒ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯃꯥꯅꯦ ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯐ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯗꯥꯏꯂꯣꯛꯁꯦ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ ꯃꯃꯥꯡꯗꯗꯤ ꯃꯇꯝ ꯐꯪꯗꯕꯒꯤꯀꯣ ꯌꯥꯝ ꯇꯧꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯇꯥꯃꯤꯟꯅꯁꯤ ꯑꯅꯧꯕꯗꯒꯤ ꯂꯧꯈꯠꯆꯔꯦ ꯃꯇꯦꯛ ꯑꯃꯈꯛ ꯂꯧꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯑꯅꯧꯕꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯝꯅ ꯁ꯭ꯄꯣꯏꯜ ꯇꯧꯊꯣꯛꯄꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯐꯅꯌꯥꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦꯕ ꯉꯁꯤꯒꯤ ꯊꯥꯔꯤꯛ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯀꯔꯤꯁꯨ ꯇꯥꯔꯝꯂꯣꯏ
ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯒ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯁꯣꯏꯗꯅ ꯎꯅꯍꯟꯈꯤꯒꯅꯤ ꯑꯅ ꯁꯨꯃꯥꯏꯅ ꯀꯩꯃꯤꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯀꯣ ꯀꯩꯃꯤꯒꯤ ꯃꯈꯥ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯇꯨꯡꯗ ꯊꯥꯒꯠꯀꯅꯤ ꯍꯥꯏꯕꯗꯣ ꯀꯩꯃꯤꯒꯤ ꯚꯣꯏꯁ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣꯅ ꯁꯨꯃꯥꯏꯅ ꯊꯝꯃꯛꯑꯦ ꯀꯣꯔꯧ ꯀꯩꯃꯤꯒꯤ ꯚꯣꯀꯦꯜ ꯑꯗꯨꯝ ꯇꯥꯕ ꯀꯩꯃꯤꯁꯤ ꯍꯌꯦꯡ ꯑꯩꯈꯣꯏ ISTVꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯆꯒꯅꯤ, ꯑꯗꯨꯒ ꯌꯨꯇꯨꯕꯀꯤꯁꯨ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝꯅ ꯌꯦꯡꯕ ꯁꯣꯏꯗꯅ ꯐꯪꯕꯤꯔꯒꯅꯤ. ꯉꯥꯏꯔꯦ ꯇꯧꯕꯤꯔꯛꯑꯣ ꯇꯥꯕꯤꯔꯛꯑꯣ ꯇꯧꯁꯤꯁꯦ ꯀꯔꯝꯕ ꯗꯥꯏꯂꯣꯒꯅꯣ ꯀꯩꯃꯤ ꯁꯤꯖꯟ 6ꯀꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯆꯥꯕꯨ ꯅꯥꯎꯀꯣꯟꯕꯤꯔꯤꯕ ꯇꯧꯕꯗꯣ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯑꯝꯇ ꯆꯦ ꯁꯣꯅꯝ. ꯇꯧꯕꯤꯔꯛꯑꯣ. ꯑꯧ ꯁꯤꯖꯟ 6ꯀꯤꯗꯣꯀꯣ ꯑꯗꯨ ꯑꯃꯨꯛ ꯊꯤꯕ ꯑꯃ ꯆꯪꯉꯦ. ꯉꯥꯛꯇꯪ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯊꯤꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯇꯧꯖꯔꯛꯀꯦ. ꯊꯥꯗꯣꯏ ꯗꯥꯔꯁ ꯃꯈꯣꯟ ꯁꯥꯕ ꯌꯥꯝ ꯍꯩ, ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ. ꯑꯩ ꯑꯉꯝꯕ ꯈꯔ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯍꯣꯏ ꯌꯥꯝꯅ ꯍꯦꯟꯅ ꯁꯨ ꯍꯩꯕ ꯃꯁꯤꯡ ꯌꯥꯝꯅꯁꯨ ꯍꯦꯟꯅ ꯍꯩꯕꯁꯨ ꯅꯠꯆꯗꯦ. ꯈꯔꯗꯤ ꯑꯗꯨꯝ ꯍꯩꯔꯦ ꯃꯌꯥꯝ ꯅꯠꯇ꯭ꯔꯁꯨ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯀோ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯦꯟꯕꯤ. ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯃꯤꯒꯤ ꯃꯈꯣꯟ ꯇꯥꯕꯁꯦ ꯍꯥꯏꯅ ꯁꯅꯥ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯏ, ꯊꯦꯡꯛ ꯌꯨ. ꯀꯩꯃꯤꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ, ꯀꯣꯔꯧ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ. ꯀꯩꯃꯤꯗꯒꯤ ꯈꯝꯕ ꯊꯣꯏꯕꯤꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ. ꯃꯗꯨ ꯈꯪꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯦꯝꯖꯒꯦ. ꯍꯣꯏ ꯑꯩꯁꯦ ꯗꯥꯏꯂꯣग ꯊꯤꯕꯗ ꯃꯇꯝ ꯈꯔ ꯂꯧꯔꯦ. ꯅꯣꯡꯕꯥꯜꯒꯤ ꯈꯣꯟꯖꯦꯜꯁꯦ ꯀꯅꯥꯅ ꯁꯥꯕꯒꯦꯅ ꯍꯥꯏ. ꯅꯣꯡꯕꯥꯜꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯤꯇꯤꯁꯅ ꯁꯥꯏ. ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯚꯣꯀꯦꯜ ꯑꯥꯔꯇꯤꯁ ꯑꯃꯅꯤ. ꯃꯃꯥꯡꯗ ꯑꯗꯨꯝ ꯀꯩꯅꯣ ꯁꯥꯈ꯭ꯔꯦ, ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯗꯁꯨ ꯄꯨꯅꯥꯝꯁꯤꯡ ꯁꯥꯏ, ꯀꯩ-ꯆꯤꯡꯂꯥꯏ ꯁꯥꯏ, ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯗꯕꯤꯡ ꯑꯥꯔꯇꯤꯁ ꯑꯃꯈꯛꯅꯤ ꯃꯍꯥꯛꯅ ꯁꯥꯖꯕꯅꯤ. ꯍꯟꯗꯛꯇꯤ ꯀꯥꯎꯂꯦꯟꯅ ꯇꯣꯡꯕ ꯑꯦꯔꯣꯄ꯭ꯂꯦꯟꯗꯣ ꯌꯥꯝ ꯐꯖꯩ, ꯃꯩ ꯆꯠꯂꯤꯍꯦꯅ ꯍꯥꯏꯕꯤꯔꯛꯏ. ꯋꯥꯁꯤꯝꯅ ꯍꯥꯏꯕꯤꯔꯛꯏ. ꯍꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯃꯦꯟꯗꯤ ꯈꯔ ꯑꯗꯨꯝ ꯂꯥꯛꯏ, ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯀꯩꯃꯤ ꯃꯈꯥ ꯉꯥꯏꯔꯤ, ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ. ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯤ. ꯍꯣꯏ ꯍꯌꯦꯡꯗꯤ ꯑꯗꯨꯝ ISTVꯗ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯉꯒꯅꯤ. ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤ ꯗꯥꯏꯂꯣꯛ ꯅꯠꯇꯕ꯭ꯔꯥ ꯁꯤꯒꯤꯁꯦ? ꯁꯤꯅ ꯀꯩꯃꯤꯒꯤꯅꯦꯕ. ꯀꯩꯃꯤꯒꯤꯁꯦ ꯑꯩ ꯃꯇꯦꯛ ꯑꯃ ꯑꯣꯏꯅꯅꯦ ꯉꯁꯥꯏꯒꯤꯗꯨꯗꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯇꯦꯛ ꯑꯃꯗ ꯑꯣꯏꯅ ꯇꯧꯔꯛꯀꯦꯀꯣ. ꯃꯃꯥꯒꯤꯅꯦꯕ ꯇꯧꯔꯛꯏꯁꯦ. ꯑꯗꯨ ꯗꯥꯔꯣꯖꯤꯁꯅ ꯌꯥꯔꯒꯗꯤ ꯁꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯐꯖꯒꯗꯕ ꯃꯥꯜꯂꯦ. ꯃꯃꯥꯅ ꯄꯥꯟꯊꯣꯏꯕꯤ ꯑꯗꯨ ꯏꯆꯦ ꯇꯥꯗꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯇꯧꯕꯁꯦ, ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯁꯤꯟ ꯅꯝꯕꯔ ꯀꯌꯥ? 22 ꯑꯣꯏ. ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯐꯖꯒꯗꯕ ꯃꯥꯜꯂꯦ. ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯕꯁꯨ ꯑꯗꯨꯝ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯁꯦ ꯁꯣꯏꯗꯅ ꯄꯥꯝꯃꯝꯒꯅꯤ. ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤꯁꯨ ꯉꯁꯥꯏ ꯍꯥꯏꯕꯤꯔꯛꯏꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦꯕ, ꯂꯩ ꯆꯤꯟꯕꯒꯤ ꯃꯇꯥꯡꯗꯣ. ꯑꯗꯨꯅ ꯁꯤꯒꯤ ꯑꯃ ꯄꯥꯟꯊꯣꯏꯕꯅ ꯍꯪꯕꯗꯣ, ꯃꯥꯒꯤ ꯀꯩꯅꯣ ꯊꯔꯤꯛꯀꯤ ꯃꯄꯥ ꯁꯤ ꯀꯅꯥꯅ ꯆꯠꯈꯤ ꯈꯣꯠꯈꯤꯅ ꯍꯪꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯔꯗꯅꯀꯣ, ꯑꯗꯨꯗ ꯑꯩꯅ ꯄꯨꯟꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯁꯤ. 22 ꯈꯤꯇꯪ ꯌꯦꯡꯉꯁꯤ. ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦꯀꯣ, ꯄꯥꯟꯊꯣꯏꯕꯒ ꯃꯃꯥꯒ ꯇꯧꯕ. ꯑꯗꯣ ꯏꯆꯦ, ꯇꯥꯗꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯀꯅꯥ ꯂꯣꯏꯅꯈꯤ? ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯒ ꯆꯠꯃꯤꯟꯅꯈꯤꯕꯒ ꯂꯩꯕ꯭ꯔꯥ? ꯀꯅꯥꯝꯇꯒ ꯆꯠꯃꯤꯟꯅꯈꯤꯗꯦ, ꯃꯇꯣꯝꯇ ꯆꯠꯈꯤꯕꯅꯤ. ꯀꯩꯃꯤꯅꯦ ꯑꯃꯨꯛ ꯂꯥꯛꯏꯁꯦ. ꯃꯍꯥꯛ ꯃꯤ ꯑꯇꯩꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯨꯛꯅꯕ ꯂꯩꯈꯤꯕ꯭ꯔꯥ? ꯅꯍꯥꯟ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯅꯨꯃꯤꯠ ꯑꯃꯗ
ꯃꯥꯒꯤ ꯃꯃꯥꯏꯗ ꯊꯤꯅ ꯁꯣꯛꯂꯒ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯃꯗꯤ ꯌꯥꯎꯈꯤ. ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯍꯪꯕꯗꯁꯨ ꯃꯍꯥꯛ ꯐꯖꯅ ꯈꯨꯝꯈꯤꯗꯦ. ꯀꯣꯟꯅꯊꯪꯗꯗꯤ ꯀꯥꯎꯂꯦꯟ ꯍꯥꯏꯕ ꯇꯥꯀꯨ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯨꯔꯛꯈꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯂꯛꯈꯤꯕꯅꯤ. ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯀꯥꯎꯂꯦꯟ ꯍꯥꯏꯕ ꯀꯥꯎꯂꯦꯟ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯄꯥꯟꯊꯣꯏꯕ ꯁꯨꯃꯥꯏꯅ ꯁꯤ ꯃꯇꯦꯛꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯀꯃꯦꯟ ꯈꯔ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤꯅ ꯗꯥꯏꯂꯣꯛ ꯌꯦꯡꯉꯤꯉꯩꯗ. ꯑꯅꯣꯛꯅꯤꯡꯕ ꯀꯃꯦꯟ ꯈꯔ. ꯗꯥꯔꯖꯤꯁ ꯅꯅꯥꯎꯅ ꯌꯥꯝ ꯄꯥꯝꯖꯅ ꯅꯨꯡꯉꯥꯏꯅ ꯇꯥꯖꯩ. ꯈꯝꯕꯒꯤ ꯃꯈꯣꯟꯁꯦ ꯗꯥ ꯔꯣꯖꯦꯁꯅ ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯇ ꯈꯝꯕꯒꯤ ꯃꯈꯣꯟꯗꯣ ꯁꯥꯕꯤꯔꯛꯑꯣ. ꯈꯝꯕꯒꯤ ꯃꯈꯣꯟ ꯃꯃꯥꯡ ꯈꯔ ꯁꯥꯈ꯭ꯔꯦ. ꯂꯥꯏꯐꯁꯦ ꯈꯤꯇꯪ ꯊꯦꯡꯅ ꯆꯪꯉꯛꯄꯒꯤ ꯃꯥꯜꯂꯤ ꯍꯣꯏ ꯁꯅꯥꯊꯣꯏꯅ ꯍꯣꯏ. ꯍꯥꯏꯕꯤꯔꯛꯏꯁꯦ. ꯃꯇꯦꯛ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ. ꯁꯣꯅꯝ ꯀꯃꯦꯟ ꯍꯣꯏ ꯍꯣꯏ. ꯄꯥꯊꯣꯛꯆꯍꯟꯕꯤꯌꯨ. ꯁꯥꯎꯕꯤꯒꯅꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯅ ꯊꯥꯅꯤꯜꯅ ꯊꯝꯃꯛꯏꯀꯣ. ꯁꯥꯎꯗꯦ ꯃꯇꯦꯛ ꯑꯃ ꯇꯥꯃꯤꯟꯅꯔꯁꯦ ꯇꯧꯍꯜꯂꯛꯑꯒꯦ. ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯀꯃꯦꯟ ꯑꯃ ꯂꯥꯛꯑꯦ. ꯊꯥꯏꯅꯗꯤ ꯑꯗꯨꯝ ꯈꯝꯕ ꯅꯨꯡꯕꯥꯟ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯁꯥ ꯃꯎ ꯐꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯔꯨꯑꯣꯏꯅ ꯀꯥꯎ ꯐꯥꯕ ꯉꯝꯕ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥꯗ ꯂꯝꯕꯥ ꯂꯩꯇꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨم ꯎꯔꯝꯒꯅꯤ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯝꯕꯒꯤ ꯃꯁꯥ ꯃꯎꯁꯦ ꯑꯩꯈꯣꯏꯅ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯅ ꯁꯦꯝꯖꯕꯗꯁꯨ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯅꯤ. ꯂꯥꯏꯚ ꯑꯣꯏꯅ ꯇꯥꯕꯁꯤꯗ ꯊꯤꯅ ꯅꯥꯜꯂꯦꯍꯦꯅ ꯀꯣꯔꯧꯅ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯑꯦ. ꯊꯦꯡꯛ ꯌꯨ. ꯈꯝꯕꯒꯤ ꯃꯇꯦꯛ ꯑꯃꯇ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ. ꯏꯆꯦꯝꯍꯜ, ꯍꯧꯖꯤꯛꯇꯤ ꯅꯗꯨ ꯅꯤꯡꯊꯧ ꯑꯩꯍꯥꯛꯁꯨ ꯁꯥ ꯃꯄꯥꯡꯒꯜ ꯐꯥꯔꯕꯅꯤ. ꯏꯆꯦꯝꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯑꯐꯪꯕ ꯁꯨꯕꯗꯣ ꯂꯦꯞꯄꯤꯔꯣ. ꯅꯧꯄꯥꯅ ꯏꯆꯦꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯍꯌꯦꯡ ꯀꯣꯔꯧꯅꯣꯡꯗꯒꯤ ꯁꯤꯂꯪ ꯁꯤꯟꯊꯥ ꯄꯥꯡꯖꯔꯒꯅꯤ. ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯑꯃ ꯈꯝꯕꯒꯤ ꯁꯅꯥꯊꯣꯏꯒꯤꯗꯃꯛꯇꯅꯦ. ꯃꯥꯅꯦ. ꯁꯅꯥꯅꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯆꯦꯍꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯤ. ꯃꯤ ꯍꯦꯟꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯚ꯭ꯂꯥꯗꯤꯃꯤꯔ. ꯃꯁꯤ ꯃꯇꯝꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯍꯣꯏ. ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯤ ꯋꯥꯠꯂꯛꯄ ꯌꯥꯏ. ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯠꯂꯛꯀꯅꯤꯅ ꯈꯟꯖꯩ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯈꯪꯍꯟꯖꯔꯛꯀꯦ. ꯍꯣꯏ. ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯍꯣꯏ ꯆꯥꯔꯝꯕ ꯌꯥꯏ. ꯅꯃꯥꯏꯔꯛꯄꯝ ꯔꯣꯕꯤꯟꯁꯟ ꯀꯃꯦꯟꯒ ꯄꯥꯕꯤꯗꯦꯀꯣ ꯍꯥꯏ. ꯔꯣꯕꯤꯟꯁꯟ ꯀꯃꯦꯟꯁꯦ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯄꯥꯔꯛꯏꯅꯦ. ꯑꯗꯨꯒ ꯎꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯄꯥꯗꯕꯗꯣ, ꯋꯥꯔꯧꯕꯤꯒꯅꯨ. ꯇ꯭ꯌꯨꯁꯗꯦꯒꯤ ꯂꯥꯏꯚ ꯍꯦꯛꯇ កាꯎꯕ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦꯅ ꯊꯝꯃꯛꯏꯀꯣ. ꯍꯣꯏ, ꯑꯗꯨꯝ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯁꯦ ꯑꯩꯈꯣꯏ ꯂꯥꯏꯚ ꯑꯗꯨꯝ ꯇꯧꯖꯕꯅꯦ. ꯁꯣꯏꯗꯅ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ. ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯊꯪꯗꯒꯤꯗꯤ. ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯛꯑꯣ ꯆꯦ, ꯀꯥꯎꯔ ꯃꯥꯜꯂꯦ. ꯑꯩꯒꯤ ꯊꯣꯏꯕꯤꯒꯤ ꯃꯇꯦꯛ ꯑꯃ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯃꯥꯒꯤ ꯃꯇꯦꯛ ꯑꯃꯒ ꯇꯧꯈ꯭ꯔꯦꯕꯀꯣ. ꯑꯗꯣ ꯀꯔꯝꯕ ꯃꯇꯥꯡ ꯇꯧꯁꯤꯒꯦꯗꯣ ꯍꯥꯏꯕꯤꯔꯛꯑꯣ. ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯒꯤ ꯀꯃꯦꯟꯁꯦ ꯄꯥꯈ꯭ꯔꯕ? ꯖꯤꯝꯒꯤꯗꯨꯔꯥ? ꯅꯠꯇꯦ, ꯀꯣꯕꯤꯁꯦ. ꯀꯣꯕꯤꯒꯤꯁꯦ. ꯑꯗꯨꯅꯦ ꯆꯥꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯁꯦ. ꯆꯥꯔꯝꯒꯅꯤ ꯃꯇꯝꯗꯨꯗ ꯀꯣꯕꯤꯁꯦ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ. ꯀꯣꯕꯤ Sanato, ꯍꯪꯒꯥꯝꯗꯤ. welcome. Kishan, thank you. ꯀꯦꯃꯤ 7J ꯔꯣꯕꯤꯟꯁꯟ ISTVꯗꯗꯤ ꯍꯌꯦꯡ ꯌꯦꯡꯕ ꯐꯪꯒꯅꯤ. ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯁꯤꯗꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡꯃꯛꯇꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗꯦ. ꯍꯌꯦꯡ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯃꯊꯪꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯕꯤꯔꯒꯅꯤ. ꯀꯩꯃꯤ ꯉꯥꯏꯔꯤꯌꯦꯅ ꯊꯝꯕꯤꯔꯛꯏ. ꯀꯩꯃꯤꯒꯤ ꯑꯌꯥꯝꯕ ꯀꯩꯃꯤ ꯉꯥꯏꯕꯒꯤ ꯀꯃꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯦꯡꯅꯖꯔꯦ. ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯔ ꯃꯌꯥꯝꯅ ꯊꯨꯕ ꯄꯥꯝꯃꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯊꯨꯅ ꯍꯥꯞꯆꯅꯤꯡꯉꯤ. ꯑꯗꯨ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ. ꯑꯗꯨꯒ ꯇꯤꯚꯤꯒꯤ ꯑꯣꯏꯅꯗꯤ ꯍꯌꯦꯡꯗꯒꯤ ꯌꯦꯡꯕ ꯐꯪꯒꯅꯤ. ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯤꯁꯨ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯁꯤꯗ ꯑꯩꯈꯣꯏ ꯊꯥꯒꯠꯅꯕ ꯀꯟꯅ ꯁꯦꯝꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯃꯤꯒꯤꯗꯃꯛꯇ ꯉꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ, ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯕꯤꯔꯣ. ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕ ꯐꯪꯒꯅꯤ.
ꯊꯣꯏꯕꯤꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯁꯤꯁꯇꯔ ꯊꯥꯅꯤꯜ ꯑꯩ ꯊꯣꯏꯕꯤꯒꯤꯗꯤ ꯍꯧꯖꯤꯛ ꯃꯇꯦꯛ ꯑꯃ ꯃꯃꯥꯡꯗ ꯇꯧꯖꯈ꯭ꯔꯦꯕꯀꯣ ꯋꯥꯔꯧꯕꯤꯒꯅꯨ ꯃꯥꯒꯤꯗꯤ ꯗꯥꯏꯂꯣꯛꯁꯦ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤꯗꯤ ꯊꯣꯏꯕꯤꯁꯦ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯌꯥꯎꯗꯦ ꯑꯗꯨꯒ ꯃꯊꯪꯗ ꯏꯆꯦꯅ ꯈꯝꯅꯨꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯁꯦ ꯏꯅꯥꯎꯒꯤ ꯁꯤꯁꯦ ꯑꯣꯏꯅ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯉꯁꯥꯏꯒꯤꯗ ꯑꯃ ꯀꯩꯅꯣꯅ YT MKHꯅ ꯄ꯭ꯂꯤꯖ ꯑꯞꯂꯣꯗ ꯅ꯭ꯌू ꯒꯣꯁ ꯁ꯭ꯇꯣꯔꯤ ꯍꯣꯔꯔꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯕꯗꯣ ꯃꯈꯥ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏ ꯃꯗꯨ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯃꯥꯅꯦ ꯍꯣꯔꯔꯒꯤꯁꯦ ꯃꯗꯨꯅ ꯑꯔꯣꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯔꯤꯚꯤꯜ ꯇꯧꯖꯈꯤꯔꯣꯏꯒꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯍꯣꯔꯔꯁꯨ ꯑꯗꯨꯃꯛ ꯄꯥꯝꯕ ꯚ꯭ꯌꯨꯋꯔ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯈꯪꯖꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯃꯈꯥ ꯑꯗꯨꯝ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯞꯆꯔꯛꯀꯦ ꯀꯩꯅꯣꯁꯦ ꯑꯝꯇ ꯇꯧꯔꯁꯦ ꯊꯝꯕꯥꯜꯅꯨꯒꯤ ꯗꯥꯏꯂꯣꯛꯇꯣ ꯇꯥꯅꯤꯡꯉꯦ ꯍꯥꯏꯕꯒꯤꯗꯣ ꯀꯥꯎꯔ ꯃꯥꯜꯂꯦ ꯑꯗꯨꯏ ꯃꯇꯦꯛꯇꯣ ꯉꯁꯥꯏꯒꯤ ꯃꯄꯨ ꯃꯥꯕꯨ ꯁꯥꯈꯤꯇꯝ ꯂꯩꯔꯥꯡ ꯅꯥꯆꯣꯝꯁꯤꯃꯗꯤ ꯆꯤꯟꯖꯔꯒꯦꯅꯦ ꯑꯗꯨꯏ ꯃꯇꯦꯛꯇꯨꯗꯪ ꯑꯗꯨꯝ ꯇꯧꯔꯁꯦ ꯑꯩꯒꯤꯁꯨ ꯌꯥꯝ ꯁꯥꯡꯗꯕꯅꯦꯕ ꯑꯗꯨ ꯈꯇꯪ ꯍꯥꯏꯕꯅꯦ ꯑꯗꯨ ꯁꯀ꯭ꯔꯤꯞꯇꯤ ꯑꯥꯗ ꯂꯩꯈ꯭ꯔꯦ ꯁꯀ꯭ꯔꯤꯞꯇꯤ ꯌꯦꯡꯕ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯗꯨꯗꯣ ꯋꯥꯈꯜ ꯍꯥꯏꯐꯦꯠꯇꯪ ꯁꯥꯖꯤꯜꯂꯒ ꯃꯄꯨ ꯃꯥꯕꯨ ꯁꯥꯈꯤꯇꯝ ꯂꯩꯔꯥꯡ ꯅꯥꯆꯣꯝꯁꯤꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒ ꯑꯣꯏꯗꯤ ꯑꯣꯏꯕꯅꯦꯕ ꯑꯗꯨ ꯗꯥꯏꯂꯣꯛꯇꯣ ꯃꯄꯨ ꯃꯥꯕꯨ ꯁꯥꯈꯤꯇꯝ ꯂꯩꯔꯥꯡ ꯅꯥꯆꯣꯝꯁꯤ ꯃꯇꯝꯗꯤ ꯆꯤꯟꯖꯔꯒꯦꯅꯦ ꯅꯨꯖꯥꯒꯤ ꯅꯥꯞꯄꯗ ꯆꯤꯟꯕꯤꯔꯣꯅꯦ ꯅꯣꯌꯨꯝꯕ ꯁꯨꯃꯥꯏꯅ ꯁꯤ ꯃꯇꯦꯛꯁꯤ ꯈꯛꯇꯅꯦꯕ ꯃꯥꯒꯤ ꯁꯥꯡꯗꯦꯕ ꯃꯗꯨꯒꯤ ꯑꯣꯗꯤꯑꯣꯗꯣ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯊꯦꯡꯅꯖꯩ ꯊꯦꯡꯅꯖꯩ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯎꯔꯒ ꯑꯗꯨꯝ ꯄꯦꯟꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯈꯝꯅꯨꯒꯤ ꯗꯥꯏꯂꯣꯛ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯄꯥꯝꯕꯁꯦ ꯉꯁꯥꯏꯒꯤ ꯔꯣꯖꯦꯁꯅ ꯏꯆꯦ ꯅꯅꯥꯎꯁꯨ ꯆꯥꯎꯔꯦ ꯈꯣꯠꯂꯦ ꯇꯧꯕ ꯗꯥꯏꯂꯣꯛ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒꯗꯤ ꯐꯖꯒꯗꯕ ꯃꯥꯜꯂꯦ ꯈꯝꯕꯒ ꯈꯝꯅꯨꯒꯒꯤ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯍꯥꯡꯈꯤꯕ ꯑꯃ ꯌꯥꯎꯈꯤꯕ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯇꯧꯕꯅ ꯐꯒꯗꯕ ꯁꯤꯗ ꯈꯝꯅꯨꯒꯤ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯍꯥꯏꯕꯁꯦ ꯇꯧꯔꯛꯑꯒꯦ ꯔꯣꯖꯦꯁ ꯈꯨꯝꯕꯤꯔꯛꯀꯗ꯭ꯔꯥ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯅ ꯍꯥꯟꯅ ꯍꯧꯔꯛꯀꯦ ꯅꯪ ꯁꯤ ꯍꯥꯏꯔꯣ ꯍꯣꯏ ꯑꯋꯥꯏ ꯑꯈꯨꯝ ꯉꯥꯛ ꯑꯗꯨꯝ ꯇꯧꯖꯔꯛꯑꯒꯦꯀꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯏꯆꯦꯝꯍꯜ ꯍꯟꯕꯤꯔꯛꯂꯕ꯭ꯔꯥ ꯅꯧꯄ꯭ꯋꯥꯕꯨ ꯀꯧꯕꯤꯕꯗꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯤ ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯂꯩꯀꯥꯏ ꯂꯥꯟꯅ ꯁꯤꯜꯂꯪꯕ ꯆꯠꯀꯦ ꯊꯥꯡꯖꯧ ꯑꯃꯠꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯏꯆꯦꯝꯅ ꯀꯦꯒꯦ ꯑꯎꯟ ꯀꯩꯊꯦꯜꯗꯒꯤ ꯏꯄ꯭ꯋꯥꯒꯤ ꯊꯥꯡꯖꯧ ꯑꯃ ꯂꯩꯔꯛꯄꯅꯤ ꯁꯦꯁꯦ ꯊꯝꯖꯤꯟꯖꯔꯨꯔꯣ ꯁꯤꯒꯤ ꯃꯈꯥ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯖꯈ꯭ꯔꯦ ꯃꯥꯅꯦ ꯃꯃꯥꯡꯗ ꯍꯣꯏ ꯍꯣꯏ ꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯅꯪ ꯑꯗꯨꯝ ꯃꯈꯥꯗꯤ ꯇꯥꯔꯣ ꯐꯔꯦ ꯐꯔꯦ ꯏꯗꯨ ꯅꯤꯡꯊꯧ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ ꯅꯪꯒꯤ ꯍꯟꯅ ꯌꯦꯡꯕꯗ ꯅꯆꯦꯝ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯀꯥꯎꯒꯅꯨ ꯀꯣꯏꯗꯨ ꯅꯤꯡꯊꯧ ꯁꯤ ꯃꯇꯦꯛꯁꯤꯗꯪ ꯁꯨꯃꯥꯏꯅ ꯍꯣꯏ ꯏꯆꯦꯝꯍꯜ ꯁꯤꯒꯤ ꯃꯇꯦꯛꯁꯤꯅꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯈꯝꯕ ꯈꯝꯅꯨꯒꯤ ꯃꯈꯥ ꯊꯥꯕꯤꯔꯛꯑꯣ ꯍꯣꯏ ꯔꯣꯖꯤꯇꯥ ꯈꯝꯕ ꯈꯝꯅꯨꯒꯤꯁꯦ ꯀꯩꯃꯤ ꯁꯤꯖꯟ 6ꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯀꯩꯃꯤꯁꯤꯗꯤ ꯂꯦꯞꯇꯅ ꯇꯨꯡ ꯀꯣꯏꯅ ꯄꯨꯊꯣꯛꯄ ꯑꯣꯏꯕꯤꯌꯨꯅ MK ꯃꯥꯂꯦꯝꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯃꯇꯝ ꯂꯥꯏ ꯁꯥꯡꯅ ꯈꯨꯠꯁꯥꯡꯕꯤꯅ ꯇꯧꯖꯔꯛꯀꯦ ꯄꯣꯄꯨꯂꯔ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤꯈꯤꯕ ꯚ꯭ꯌꯨ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯈꯤꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯦ ꯏꯆꯦ ꯏꯌꯥꯝꯕ ꯀꯩꯃꯤ ꯈꯤꯇꯪ ꯁꯥꯡꯍꯟꯅꯤꯡꯕꯒꯤ ꯀꯃꯦꯟꯁꯤꯁꯨ ꯌꯥꯝꯅ ꯊꯦꯡꯅꯖꯔꯦ ꯑꯅꯧꯕ ꯑꯃꯁꯨ ꯂꯥꯛꯑꯦ ꯔꯣꯕꯤꯟꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯡꯗꯣꯛꯄꯒꯤ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯥꯒꯠꯂꯤꯕ ꯆꯥꯡꯁꯤꯗꯒꯤ ꯉꯝꯖꯗ꯭ꯔꯤ ꯑꯗꯣ ꯇꯨꯡꯗ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯇꯣꯏꯅ ꯊꯥꯒꯠꯄꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯈꯤꯇꯪ ꯉꯥꯏꯅꯔꯒꯁꯨ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯂꯝꯒꯅꯤ ꯀꯩꯃꯤ ꯅꯠꯇꯕ ꯑꯃ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤ ꯃꯌꯥꯝꯒꯁꯨ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯉꯁꯤ ꯈꯔ ꯁꯥꯡꯅ ꯑꯗꯨꯝ ꯂꯧꯖꯔꯦ ꯗꯥꯏꯂꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯃꯌꯥꯝ ꯑꯃ ꯀꯝꯄ꯭ꯂꯤꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯇꯥꯖꯔꯦ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯌꯥꯝꯅ ꯄꯦꯟꯖꯩ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯒꯦ